ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩꯔꯤ ꯐꯤꯜ ꯇꯔꯥꯃꯨꯛ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗ ꯂꯥꯁ ꯋꯤꯁ ꯍꯟꯇꯔ. ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯕ꯭ꯔꯦꯛ ꯑꯦꯁꯅꯔꯅ ꯑꯣꯏꯈꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁꯅ ꯚꯤꯟ ꯗꯤꯖꯦꯜꯅ ꯑꯣꯏꯈꯤ. ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 2,000ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ. ꯃꯇꯝ ꯑꯗꯨ 1900 ADꯒꯤ ꯃꯇꯝꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯂꯦꯛ ꯄ꯭ꯂꯦꯛ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯈꯤ. ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤ ꯀꯅꯥꯅ ꯁꯟꯗꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯃꯅ ꯁꯟꯗꯣꯛꯄꯅꯤ. ꯃꯍꯥꯛꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯦ ꯌꯥꯝ ꯄꯥꯝꯃꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯕ ꯄꯥꯝꯈꯤꯕꯅꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯤꯆ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯖꯥꯇꯤ ꯑꯁꯦ ꯁꯟꯗꯣꯛꯄ ꯄꯥꯝꯈꯤꯕꯅꯤ. ꯕ꯭ꯂꯦꯛ ꯄ꯭ꯂꯦꯛ ꯑꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤꯌꯔ ꯀꯌꯥ ꯂꯥꯛꯈꯤ. ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯁꯤ ꯅꯥꯏꯠꯁ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯃꯈꯣꯏꯅ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗꯗꯤ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯋꯤꯆ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯍꯥꯠꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯔꯕ ꯅꯥꯏꯠꯁ ꯀꯌꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯊꯧꯅꯥ ꯐꯔꯕ ꯅꯥꯏꯠꯁ ꯑꯃ ꯌꯥꯎꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯀꯣꯜꯗꯔ ꯍꯥꯏꯅ ꯀꯧꯏ. ꯀꯣꯜꯗꯔꯅ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯗꯨꯒꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁ꯭ꯄꯦꯜ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩ ꯆꯥꯍꯜꯂꯒ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯝꯃꯤ. ꯀꯣꯜꯗꯔꯅ ꯊꯥꯡ ꯑꯗꯨꯅ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯗꯨꯗ ꯊꯤꯟꯕꯗꯒꯤꯗꯤ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯗꯨ ꯁꯣꯟꯊꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯣꯜꯗꯔꯒꯤ ꯍꯥꯔꯠ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯁꯥꯞ ꯇꯧꯔꯝꯃꯤ. ꯃꯍꯥꯛ ꯑꯁꯤ ꯑꯣꯃꯣꯔ ꯑꯣꯏꯗꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯋꯤꯆ ꯑꯗꯨꯅ ꯀꯣꯜꯗꯔꯗ ꯁꯥꯞ ꯄꯤꯈꯤ. ꯑꯣꯃꯣꯔ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯨꯡꯁꯤ ꯁꯤꯗꯕ ꯍꯥꯏꯕꯅꯤ. ꯑꯣꯃꯣꯔ ꯑꯣꯏꯗꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯁꯥꯞ ꯄꯤꯈꯤꯕ ꯑꯁꯤ ꯁꯥꯞꯃꯛꯇꯤ ꯅꯠꯇꯦ, ꯕꯣꯔ ꯑꯣꯏꯗꯣꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯀꯣꯜꯗꯔꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯁꯥꯞꯇꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯔꯕ ꯁꯥꯞ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯔꯝꯗꯤ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯗꯨꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯀꯣꯜꯗꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯁꯟꯗꯣꯛꯈꯤꯕ ꯄ꯭ꯂꯦꯛ ꯑꯗꯨꯅ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯃꯍꯥꯛ ꯍꯤꯡꯅꯤꯡꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯞ ꯄꯤꯈꯤꯕꯗꯨꯗꯤ ꯀꯣꯜꯗꯔꯗ ꯗꯟꯗꯤ ꯑꯃ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯆꯍꯤ 2,000ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯕꯨ ꯎꯕ ꯐꯪꯂꯤ. ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗ ꯀꯣꯜꯗꯔꯁꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅꯤ. ꯆꯍꯤ 2,000 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕ ꯀꯣꯜꯗꯔ ꯑꯗꯨ ꯍꯤꯡꯗꯨꯅ ꯂꯩꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ. ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯀꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯁꯤꯡ ꯑꯁꯤꯁꯨ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯈꯤ. ꯀꯣꯜꯗꯔꯁꯨ ꯄ꯭ꯂꯦꯟ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯆꯠꯄꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄ꯭ꯂꯦꯟ ꯇꯣꯡꯅ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯐꯖꯜꯂꯛꯇꯕ ꯑꯗꯨ ꯎꯔꯝꯃꯤ. ꯃꯍꯥꯛꯅ ꯆꯤꯡꯅꯔꯛꯈꯤ ꯃꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕ ꯋꯦꯗꯔ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯐꯖꯜꯂꯛꯇꯕ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯖꯥꯗꯨ ꯇꯧꯕ ꯃꯤ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯡꯅꯈꯤ. ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯤꯠ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯖꯥꯗꯨ ꯇꯧꯔꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯈꯤ. ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯕꯤ ꯋꯤꯆ ꯑꯃ ꯊꯦꯡꯅꯔꯝꯃꯤ. ꯁꯤꯟ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯋꯤꯆꯦꯁꯁꯤꯡꯒ ꯃꯤꯁꯤꯡꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯈꯤ. ꯃꯗꯨꯗꯤ ꯋꯤꯆꯦꯁꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯇꯧꯗ꯭ꯔꯒꯗꯤ ꯃꯈꯣꯏ ꯁꯛ ꯂꯣꯠꯇꯨꯅ ꯃꯤꯑꯣꯏꯕꯒ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯅꯈꯤꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯋꯤꯆꯦꯁꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯅ ꯑꯀꯥꯏꯕ ꯄꯤꯗ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯗ ꯑꯀꯥꯏꯕ ꯄꯤꯔꯣꯏ ꯍꯥꯏꯕꯁꯤ ꯌꯥꯅꯈꯤ. ꯅꯤꯌꯣꯝ ꯀꯥꯅꯨꯟꯁꯤꯡ ꯑꯁꯤ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯋꯤꯆꯦꯁ ꯈꯔꯗꯤ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨꯕꯨ ꯏꯟꯗꯕ ꯌꯥꯎꯏ. ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯑꯗꯨ ꯃꯈꯣꯏꯅ ꯇꯨꯃꯤꯟ ꯁꯤꯖꯤꯟꯅꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯃꯗꯨꯒꯤ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨꯕꯨ ꯏꯟꯗꯕ ꯋꯤꯆꯦꯁꯁꯤꯡꯕꯨ ꯐꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯀꯣꯜꯗꯔꯅ ꯄꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯪꯁꯊꯥꯟ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯦꯛꯁ ꯑꯦꯟ ꯁꯣꯔꯠ ꯍꯥꯏꯅ ꯈꯪꯅꯩ. ꯁꯪꯁꯊꯥꯟ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯐꯠꯇꯕ ꯋꯤꯆꯁꯤꯡꯕꯨ ꯐꯥꯕꯅꯤ. ꯀꯣꯜꯗꯔꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ. ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡ ꯄꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ. ꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯅꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ. ꯅꯍꯥ ꯑꯣꯏꯔꯕꯤ ꯋꯤꯆꯇꯨ ꯐꯥꯎꯕ ꯃꯁꯤꯒꯤ ꯁꯛꯇꯤ ꯑꯁꯤ ꯈꯪꯖꯔꯝꯗꯦ. ꯃꯐꯝ ꯑꯗꯨꯗ ꯀꯣꯜꯗꯔꯅ ꯂꯥꯛꯇꯨꯅ ꯅꯨꯡ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ. ꯃꯗꯨꯗ ꯅꯍꯥ ꯑꯣꯏꯔꯕꯤ ꯋꯤꯆ ꯑꯗꯨꯅ ꯀꯣꯜꯗꯔꯗ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯒꯤꯗꯃꯛꯇ ꯅꯪ ꯑꯩꯕꯨ ꯐꯥꯗꯣꯔꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯀꯣꯜꯗꯔꯅ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕ ꯅꯠꯇꯦ, ꯈꯪꯗꯅ ꯇꯧꯈꯤꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯀꯣꯜꯗꯔꯅ ꯅꯨꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ. ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯗ ꯂꯥꯁ ꯋꯤꯁ ꯍꯟꯇꯔ ꯍꯥꯏꯗꯨꯅꯁꯨ ꯈꯪꯅꯕꯅꯤ. ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯀꯣꯜꯗꯔꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯀꯣꯜꯗꯔꯕꯨ ꯎꯅꯕ ꯂꯥꯛꯈꯤ. ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯗꯣꯂꯟ 36 ꯍꯥꯏꯅ ꯈꯪꯅꯈꯤ. ꯗꯣꯂꯟ 36 ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯑꯦꯛꯁ ꯑꯦꯟ ꯁꯣꯔꯠ ꯍꯥꯏꯔꯤꯕ ꯁꯪꯁꯊꯥꯟ ꯑꯁꯤꯒꯤ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ. ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯣꯂꯟ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ. ꯗꯣꯂꯟ 1ꯗꯒꯤꯅ ꯗꯣꯂꯟ 35 ꯐꯥꯎ ꯂꯩꯈ꯭ꯔꯕꯅꯤ. ꯃꯍꯥꯛꯅ ꯗꯣꯂꯟ 36 ꯑꯗꯨ ꯑꯣꯏꯔꯝꯃꯤ. ꯗꯣꯂꯟ 36 ꯑꯁꯤꯅ ꯀꯣꯜꯗꯔꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯋꯤꯆ ꯐꯥꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯃꯤꯟꯅꯕꯅꯤ. ꯗꯣꯂꯟ 36ꯁꯤ ꯄ꯭ꯔꯤꯁ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ. ꯗꯣꯂꯟ 36ꯅ ꯀꯣꯜꯗꯔꯗ ꯑꯩ ꯍꯌꯦꯡꯗꯤ ꯔꯤꯇꯥꯌꯔ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯣꯜꯗꯔꯅ ꯗꯣꯂꯟ 36ꯇ ꯌꯥꯝꯅ ꯇꯥꯡꯂꯕ ꯀꯣꯂꯣꯝ ꯑꯃ ꯄꯤꯔꯝꯃꯤ.
ꯃꯃꯥꯡꯊꯛꯇ ꯂꯩꯈꯤꯕ ꯗꯣꯂꯟꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣꯜꯗꯔꯅ ꯋꯤꯁ ꯀꯌꯥ ꯑꯁꯤꯕꯨ ꯐꯥꯈꯤꯕꯅꯤ꯫ इखंग खंगौदना कॉलर फोन अब लाखी अदुगा फोन अदुदा डॉलर 36 असी सीरे हादुना पाव पिरखी। डॉलर 36 सीरे हाबगी पाव सिताबा मतमदा कॉलर चिंगनबदी खरा लेखी अदुगा महाना डॉलर 36 की मयुमदा लापा मतमददी हाबदी प्रिस्नीना चर्च लापा मतमददी महाना डॉलर 37 गा थेंगनखी। डॉलर 36 सीखरबनिना अनौबा डॉलर 37 हाबसी लाखिबनी। डॉलर 37 सारिबा नुपा असी लॉर्ड ऑफ द रिंग्स की हीरो ओरिबा नुपा अदु ओरमी। डॉलर 37 असी डॉलर 36 ना महाना हयेंग लेखिद्रबा मतुंगदा रिटायर चखरबा मतुंगदा कॉलर का थबक तौमिननबगीदमक्ता मसामंगना खनखिबा मिसक अमा ओरमी। मदुदगिदि मखोय अनि वारी सानद्रबा मतुंगदा डॉलर 36 की मयुमदा चलदुना मफम अदुदा महाना सिरिबा मोंगसि चिंगने हादुना थिजन खुमजन तौरमी। मफम अदुदा कॉलर लाखिबै मरमसि मफम अदुदा ब्लैक मैजिक का तौब्रा हादुना येंबा लाखिबनी। मखोयना थीबा मतमददी ब्लैक मैजिक की खुदम असी अमत उरमदे अदुगा डॉलर 37 ना असुम असुम थिरपा मतमदा मफम अदुदा हयेंग असी बखरा उरमी। मसिगी मोंग असी उबा मतमददी मसी ब्लैक मैजिक ने हाबसी चिंगनरमी। मदुदगिदि कॉलरना हयेंग सिंग अदुदा पाउडर खरा चाइसलमी। पाउडर सिंग अदु चाइसनबा मतुंगददी मफम अदुदा चाइरमीबा ब्लैक मैजिक सिंग अदो लोइना काइखी। अदुगा युम अदु हानगी असेंगबा मोंगदा लाखी हाबदी मफम अदुदा ब्लैक मैजिक तौखिबसिंग अदु ब्लैक मैजिक ना कुपसिंदुना उहंदबनी। युम अदुगी असेंगबा मोंग अदु उबा मतमददी मफम अदुदा अकाय अतोय क्या थोक्तुना लेरमी। तसेना हारबदा मखोयना तौखिबा ब्लैक मैजिक अदुबु कुपसिनबगीदमक्ता तौखिबा जादुनी। मफम अदुदा लेरिबा इरिबसिंग अदुबु हाबदी सिंबल सिंग अदु येंबा मतमदा महा खरा कन्फ्यूज चतखि मरमदी मदुगी सिंबल सिंग अदुदी थाइना महाकना विस क्वीनगा लांथेनबा मतमदा उखिबा सिंबल सिंगनी अदुगा मदुगी जादू अदुदी विस क्वीन ना तौखिबनी अदुगा विस क्वीन दी सिखिबसु कुइरबनी हाइदुना खलमी। कॉलरना डॉलर 36 पिखिबा तांबो कोलो मदुसु मफम मदुदा लेरमदबा अदु कॉलरना थेनरमी। मदुगी मतुंगदा कॉलर अमसुंग डॉलर 37 अदु इमुंग अदुदगी जादूगी ओइबा पोचै खरा पुदुना जादूगर नुपा विसमगी मनाक्ता लाखी अदुगा महाना पोल अदुबु पीरदुना डॉलर 36 हातखिबा विस अदुगी मतांदा करी करी खंगे हाइदुना हंगमी। नुपा अदुदी ब्लैक मैजिक की पोचै सिंग असि योनबनी अदुना डॉलर 36 सो हालिबा मिसक अदुदी मफम असिदगी ब्लैक मैजिक की पोल लैब लाक्लमगनी हाइदुना महाना खनबगिनी। पोल योलिबा विस अदुदी ममि तांगलमी मरम अदुना महाना पोल लैब लाखिबा विस अदु मसक खंगदे अदुबु मदुगी विस अदुदगीदी एप्पल गे मनम असि नम्मि हाइदुना हरमी। वहाइरुता मतमदा कॉलर मसि कना ओरंबा याय हाबसि महा ज्ञान तारखी। मखोयनी दुकान अदुदी थोलक्लबा मतुंगदा हाबदी डॉलर 37 गा कॉलरगना दुकान अदुदगी थोलक्लबा मतुंगदा विस अदुगी मयुमदा चलमी। डॉलर 37 अमसुंग कॉलरना मफम अदुदा लाक्पा मतमददी मफम अदुदा विस अदु अंगांग अमगी सक्तम लौदुना लेरमी अदुबु विस अदुदी नुपानी। कॉलरनादी अंगांग नुपी मचा अदु विस अदुना साजंदुना लेबनी हसि खंखी अदुना महाना विस अदुगी मखोंगदा थांग अमना थिनखी। मदुदगिदी विस अदु मसागी सक्तम अदुदा लाखी अदुगा कॉलरना युम अदुदा थीबा हुंबा तौबदा महाना डॉलर 36 ता पीखिबा कोलोम अदु थेंगनरमी। कोलोम अदु थेंगनबदगिदी कॉलरना डॉलर 36 से मसीगी विस असिना हातखिबनी हाबसी तसेंग तसेंगना खंबा ngamki। कॉलरना महाबु फादुना पुरक्तुना एक्सन सोर्स की मीसिंगदा वायल बिचार तहोलम मतुंगदा महाबु मफम अदुगी जादुगी ओइबा जेल थमखी। थौदो अदुदगी कॉलरना चिंगनबा होखि मदुदी मसी तौबसिगी मरमसि करिगुंबा अमा लेरमगनी हाइदुना मफम अदुदा महाना पुरक्खिबा कोलोम अदुदगी खंगौदना हयिंग अमा थोलखिरमी। मसीना तालिबा असि ममांगथक्ता चही 2,000 ममांगदा थोखिबा ब्लैक प्लेग अदु हयिंग असि उरुबा मतमदगी महाना मसी लाक्ले हाइदुना खंखी। कॉलरना खंखि मदुदे ब्लैक प्लेग असि ना तारगदि मी अदु सिबा नते मतम खरगी ओइना महाग असि कोमादा चतखिगनी। अदुगा महाके कोमा असि करम काना ज्ञान तारकनी हाइ तारगदि मंगोंदा जादू तौसलैबा मीदो हात्रि भावबदी महा ज्ञान ताबा ngamoi habsi कॉलरना खंगमी। वफम सिंग असि महा ज्ञान तारदुना डॉलर 36 की असि भागचांग थमी मफम तो लाखी अदुगा महाना खंखि मदुदी डॉलर 36 असि हौजि सीद्री मंगोंदसु ब्लैक प्लेग की जादू असि तौखिबने हाबसि महा ज्ञान तारखी। कॉलरना कैंडल लबदा जादू खरा तौदुना महाना डॉलर 36 की मनादा पुसंबा मतमदा कैंडल अदु मै चालखी अदुगा महागसि ब्लैक प्लेग ना नाबनी हाबसि महा तसिंग तसिंगना खंबा ngamki अदुगा महाना डॉलर 36 बु ज्ञान तालकै तारगदी डॉलर 36 जादू तौसलैबा मीदो निमिट हुमनिगी मनुंगदा थीरदुना महापु हातकदबनी नत्रगदी डॉलर 36 असि असुमक सिखगनी।
ꯃꯔꯝ ꯑꯗꯨꯅ ꯀꯣꯜꯗꯔꯅ ꯗꯣꯂꯟ 36ꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯖꯥꯗꯨ ꯇꯧꯔꯛꯂꯤꯕ ꯋꯤꯁ ꯑꯗꯨꯒꯤ ꯈꯨꯗꯝ ꯊꯤꯕ ꯍꯧꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯣꯂꯟ 36ꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗ ꯏꯅ ꯋꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯃꯥꯔꯛ ꯇꯧꯔꯒ ꯊꯝꯃꯝꯕ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯗꯨꯒ ꯃꯁꯤꯗ ꯏꯔꯤꯕ ꯑꯁꯤꯅ ꯅꯪꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯗꯨꯅ ꯏꯔꯝꯕꯅꯤ ꯃꯍꯥꯛꯀꯤ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯍꯥꯏꯇꯥꯔꯒꯗꯤ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯥꯞ ꯇꯧꯕ ꯇꯥꯏꯃꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯀꯣꯜꯗꯔꯅ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯥꯞ ꯇꯧꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯀ꯭ꯂꯨ ꯊꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯋꯤꯠꯁꯁꯤꯡꯒꯤ ꯕꯥꯔ ꯑꯃꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯈꯤ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯋꯤꯠꯁ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯝꯃꯤ ꯋꯤꯠꯁ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯀꯣꯜꯗꯔ ꯑꯁꯤ ꯋꯤꯠꯁ ꯁꯦꯟꯇꯔꯅꯤ ꯈꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯤꯄꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯈꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯤꯑꯣꯏꯕꯗ ꯑꯀꯥꯏꯕ ꯀꯔꯤꯝꯇ ꯄꯤꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯕꯥꯔ ꯍꯥꯡꯗꯨꯅ ꯂꯩꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯣꯜꯗꯔꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕꯒꯤ ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯆꯍꯤ 2,900ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤꯅ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕꯅꯤ ꯃꯐꯝ ꯑꯗꯨꯒꯤ ꯕꯥꯔꯇꯦꯟꯗꯔ ꯅꯨꯄꯤ ꯑꯗꯨ ꯋꯤꯠꯁꯅꯤ ꯍꯥꯏꯕꯗꯤ ꯃꯨꯟ ꯋꯥꯀꯔ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯤ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯁꯨ ꯌꯥꯎꯁꯟꯕ ꯉꯝꯃꯤ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯒꯤ ꯃꯪꯗꯁꯨ ꯃꯍꯥꯛ ꯑꯗꯨꯝ ꯌꯥꯎꯕ ꯉꯝꯃꯤ ꯀꯣꯜꯗꯔꯅ ꯃꯉꯣꯟꯗ ꯃꯦꯃꯣꯔꯤ ꯅꯤꯡꯁꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯖꯥꯗꯨꯒꯤ ꯍꯤꯗꯥꯛ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯂꯣꯔꯤꯅꯗꯤ ꯌꯥꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯋꯤꯠ ꯁꯦꯟꯇꯔ ꯑꯣꯏꯕꯅꯅꯤ ꯑꯗꯨꯕꯨ ꯀꯣꯜꯗꯔꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕ ꯍꯦꯟꯃꯟꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯜꯗꯔꯒꯤꯗꯃꯛꯇ ꯖꯥꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯁꯦꯝꯈꯤꯔꯝꯃꯤ ꯀ꯭ꯂꯣꯏꯅ ꯄꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯆꯥꯕꯗꯒꯤꯗꯤ ꯀꯣꯜꯗꯔ ꯑꯗꯨ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯆꯠꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯁꯥꯟꯅꯃꯤꯟꯅꯕꯒꯤ ꯃꯑꯣꯡꯗꯨꯁꯨ ꯅꯤꯡꯁꯤꯡꯈꯤ ꯀꯣꯜꯗꯔꯅ ꯋꯤꯠꯁ ꯀ꯭ꯋꯤꯟ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯈꯤ ꯑꯗꯨꯒ ꯋꯤꯠꯁ ꯀ꯭ꯋꯤꯟ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯥꯞ ꯄꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯀꯣꯜꯗꯔꯅ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯅꯤꯡꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯂꯤꯌꯥꯜ ꯀꯧꯕ ꯋꯤꯠꯆ ꯑꯃ ꯂꯥꯛꯈꯤ ꯕꯤꯂꯤꯌꯥꯜꯅ ꯀꯣꯜꯗꯔꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯀꯣꯜꯗꯔꯁꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯔꯤꯝꯇ ꯈꯨꯠ ꯊꯥꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯦꯃꯣꯔꯤ ꯄꯣꯔꯁꯟ ꯑꯗꯨ ꯆꯥꯔꯨꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯣꯟꯊꯈꯤꯕꯅꯤ ꯕꯤꯂꯤꯌꯥꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯥꯔ ꯑꯗꯨꯕꯨ ꯊꯨꯒꯥꯏ ꯌꯩꯈꯥꯏ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯃꯔꯝꯗꯤ ꯀꯣꯜꯗꯔ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯃꯦꯃꯣꯔꯤ ꯄꯣꯔꯁꯟ ꯆꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯀꯣꯜꯗꯔꯗꯤ ꯑꯣꯃꯣꯔ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯄꯨ ꯕꯤꯂꯤꯌꯥꯜꯅ ꯍꯥꯠꯄ ꯉꯝꯈꯤꯗꯦ ꯕꯤꯂꯤꯌꯥꯜꯅ ꯅꯨꯄꯤ ꯋꯤꯠꯆ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯀꯣꯜꯗꯔꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯕꯤꯂꯤꯌꯥꯜꯒꯤ ꯐꯨꯔꯤꯠ ꯃꯆꯦꯠ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯆꯦꯠ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯃꯇꯝꯗ ꯀꯣꯜꯗꯔꯅ ꯕꯤꯂꯤꯌꯥꯜꯗꯒꯤ ꯁꯦꯠꯇꯠꯈꯤꯕ ꯐꯨꯔꯤꯠ ꯃꯆꯦꯠꯅꯤ ꯐꯤ ꯃꯆꯦꯠ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯉꯥꯡꯕ ꯈꯔ ꯇꯩꯗꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯣꯜꯗꯔꯅ ꯍꯧꯖꯤꯛꯀꯤ ꯕꯤꯂꯤꯌꯥꯜ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯜꯗꯔꯅ ꯀ꯭ꯂꯣꯔꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯕꯤꯂꯤꯌꯥꯜꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯍꯟꯈꯤ ꯑꯗꯨꯒ ꯀꯣꯜꯗꯔꯅ ꯀ꯭ꯂꯣꯔꯤꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯣꯔꯛꯈꯤ ꯀ꯭ꯂꯣꯔꯤꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯗꯦꯟꯖꯔ ꯑꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯣꯜꯗꯔꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯦꯃꯣꯔꯤ ꯄꯣꯔꯁꯟ ꯑꯗꯨ ꯄꯤꯈꯤꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯁꯤ ꯃꯨꯟ ꯋꯥꯀꯔ ꯑꯃꯁꯨ ꯑꯣꯏꯕꯒꯤꯅꯤ ꯀꯣꯜꯗꯔꯅ ꯀ꯭ꯂꯣꯔꯤꯗ ꯃꯦꯃꯣꯔꯤ ꯄꯣꯔꯁꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯀ꯭ꯂꯣꯔꯤꯅꯗꯤ ꯃꯗꯨ ꯁꯥꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯃꯦꯃꯣꯔꯤ ꯄꯣꯔꯁꯟ ꯑꯗꯨ ꯁꯥꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯤꯕ ꯄꯥꯝꯕꯤ ꯁꯤꯡꯕꯤꯁꯤꯡ ꯑꯗꯨꯗꯤ ꯕꯥꯔ ꯑꯗꯨ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯗꯤ ꯂꯩ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯊꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯗꯨꯒꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯎꯕ ꯐꯪꯈꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯋꯤꯠꯆ ꯑꯗꯨꯗꯤ ꯕꯤꯂꯤꯌꯥꯜꯅ ꯍꯥꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯦꯃꯣꯔꯤ ꯄꯣꯔꯁꯟ ꯁꯥꯒꯗꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯕꯤꯂꯤꯌꯥꯜꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯑꯃꯅ ꯃꯃꯥꯟꯅꯕꯤ ꯁꯤꯕꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗे ꯑꯗꯨꯒ ꯀ꯭ꯂꯣꯔꯤꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯄꯥꯝꯕꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯤꯠꯆ ꯑꯃꯈꯛꯇꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯤꯠꯆ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯃꯗꯨꯒꯤ ꯋꯤꯠꯆ ꯑꯗꯨꯗꯒꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯅꯤꯖꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯋꯤꯠꯆ ꯑꯗꯨꯅ ꯀꯣꯜꯗꯔꯗ ꯃꯦꯖꯤꯛ ꯑꯃ ꯇꯧꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯩꯗꯤ ꯀꯣꯜꯗꯔ ꯑꯗꯨ ꯃꯃꯥꯡꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯐ꯭ꯂꯥꯁꯕꯦꯛꯇ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯈꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯖꯕꯗꯨ ꯎꯖꯕꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯨ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀ꯭ꯂꯣꯔꯤ ꯎꯈꯤ ꯃꯔꯝꯗꯤ ꯀ꯭ꯂꯣꯔꯤ ꯑꯁꯤ ꯃꯤ ꯑꯃꯒꯤ ꯃꯪꯂꯥꯟꯗ ꯆꯪꯕ ꯉꯝꯕ ꯃꯤꯅꯤ ꯍꯥꯏꯕꯗꯤ ꯀ꯭ꯂꯣꯔꯤ ꯑꯁꯤ ꯗ꯭ꯔꯤꯝ ꯋꯥꯀꯔ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯤꯒꯤ ꯃꯪꯂꯥꯟꯗ ꯆꯠꯄ ꯉꯝꯕ ꯅꯨꯄꯤ ꯑꯃꯅꯤ ꯀ꯭ꯂꯣꯔꯤꯅ ꯀꯣꯜꯗꯔꯕꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯍꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯋꯤꯠꯆ ꯑꯗꯨꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯅꯨꯡꯗꯨꯗ ꯃꯍꯥꯛꯅ ꯀ꯭ꯔꯤꯁꯇꯦꯜ ꯑꯃ ꯊꯦꯡꯅꯈꯤ ꯀ꯭ꯔꯤꯁꯇꯦꯜ ꯑꯗꯨꯅ ꯅꯝꯈꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯈꯤ ꯃꯗꯨꯗ ꯀꯣꯜꯗꯔꯅ ꯕꯤꯂꯤꯌꯥꯜꯅ ꯃꯪꯂꯥꯟꯗ ꯆꯠꯄ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗ ꯋꯤꯠꯆ ꯑꯗꯨꯅ ꯑꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯗꯦ ꯕꯤꯂꯤꯌꯥꯜꯅ ꯂꯩꯕꯥꯛ ꯑꯉꯥꯡꯕ ꯑꯗꯨ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯈꯔ ꯂꯧꯍꯧꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗꯤ ꯀꯣꯜꯗꯔꯁꯨ ꯀ꯭ꯔꯤꯁꯇꯦꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯗꯨꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯀ꯭ꯂꯣꯔꯤꯅꯗꯤ ꯀ꯭ꯔꯤꯁꯇꯦꯜ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯔꯤꯁꯇꯦꯜ ꯑꯗꯨ ꯈꯣꯡꯅ ꯅꯦꯠꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯈꯤ
ꯀ꯭ꯔꯤꯁꯇꯦꯜꯗꯨ ꯍꯦꯛ ꯀꯥꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯋꯤꯁ ꯑꯗꯨ ꯐꯖꯔꯕꯤ ꯅꯍꯥ ꯑꯣꯏꯔꯝꯕ ꯑꯗꯣ ꯍꯅꯨꯕꯤ ꯑꯣꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀ꯭ꯂꯣꯔꯤꯗ ꯃꯆꯤꯟ ꯊꯤꯔꯝꯃꯤ ꯀ꯭ꯂꯣꯔꯤ ꯑꯁꯤ ꯗ꯭ꯔꯤꯝ ꯋꯥꯀꯔ ꯑꯣꯏꯕꯅꯤ ꯁꯤ ꯀꯣꯜꯗꯔꯅ ꯈꯪꯉꯕꯅꯤꯅ ꯀ꯭ꯂꯣꯔꯤꯕꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯒꯤ ꯋꯥꯔꯤ ꯑꯗꯨ ꯀꯔꯤꯅꯣ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯣꯔꯤ ꯑꯗꯨ ꯗ꯭ꯔꯤꯝ ꯋꯥꯀꯔ ꯑꯣꯏꯕꯁꯤ ꯈꯪꯉꯕꯅꯤꯅ ꯃꯈꯣꯏꯅ ꯄꯥꯝꯕꯤ ꯁꯤꯡꯕꯤ ꯑꯃꯇ ꯆꯪꯉꯔꯣꯏ ꯃꯗꯨꯗꯩꯗꯤ ꯀ꯭ꯂꯣꯔꯤꯁꯨ ꯀꯣꯜꯗꯔꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯌꯥꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯣꯜꯗꯔꯒꯤ ꯃꯃꯥꯡꯗꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯆꯠꯈꯤ ꯃꯈꯣꯏꯅ ꯀꯣꯜꯗꯔꯒꯤ ꯄꯥꯁꯇ ꯆꯠꯄ ꯃꯇꯝꯗ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯅ ꯀꯣꯜꯗꯔꯗ ꯁꯥꯞ ꯍꯦꯛ ꯄꯤꯔꯝꯃꯕ ꯃꯇꯨꯡꯗ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯒꯤ ꯍꯥꯔꯠ ꯑꯗꯨꯗꯤ ꯃꯩ ꯆꯥꯛꯂꯝꯗꯦ ꯑꯍꯥꯟꯕ ꯗꯣꯂꯦꯟꯅ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯒꯤ ꯍꯥꯔꯠ ꯑꯗꯨꯕꯨ ꯊꯥꯡꯅ ꯌꯥꯜꯂꯕꯗꯤ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨ ꯐꯖꯅ ꯁꯤꯔꯒꯅꯤ ꯈꯪꯉꯗꯨꯅ ꯃꯍꯥꯛꯅ ꯍꯥꯔꯠ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯖꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯀꯣꯜꯗꯔꯗ ꯑꯣꯏꯅ ꯆꯩꯅꯥ ꯐꯥꯎꯔꯝꯃꯤ ꯗꯣꯂꯟ ꯋꯥꯟꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯍꯥꯔꯠ ꯑꯁꯤ ꯃꯥꯡꯍꯟ ꯇꯥꯔꯒꯗꯤ ꯀꯣꯜꯗꯔꯁꯨ ꯁꯤꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯔꯠ ꯑꯗꯨꯕు ꯃꯐꯝ ꯆꯥꯅ ꯌꯣꯛꯇꯨꯅ ꯊꯝꯈꯤ ꯀꯣꯜꯗꯔꯁꯨ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯗꯨꯗꯤ ꯕꯤꯂꯤꯌꯥꯔꯅ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯒꯤ ꯍꯥꯔꯠ ꯑꯗꯨꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯗꯣꯂꯟ 36ꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯥꯔꯠ ꯑꯗꯨ ꯊꯤꯈꯤꯕꯅꯤ ꯍꯥꯔꯠ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯗꯣꯂꯟ 36ꯄꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯔꯠ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯕꯤꯂꯤꯌꯥꯔꯅ ꯄꯥꯝꯕꯗꯤ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯦꯟꯒꯠꯍꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯤꯁꯀꯤ ꯁꯥꯁꯣꯟ ꯑꯃ ꯂꯥꯛꯄ ꯑꯗꯨ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯁꯃꯥꯖ ꯑꯁꯤꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯕꯗꯨꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯜꯗꯔ ꯑꯃꯁꯨꯡ ꯗꯣꯂꯟ 37 ꯑꯗꯨ ꯕꯤꯂꯤꯌꯥꯔꯕꯨ ꯊꯤꯕ ꯊꯣꯛꯂꯛꯈꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯕꯤꯂꯤꯌꯥꯔꯕꯨ ꯎꯕ ꯐꯪꯏ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯉꯥꯡꯕꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯦꯟꯒꯠꯍꯟꯕ ꯄꯥꯝꯈꯤꯕꯅꯤ ꯃꯗꯨ ꯆꯪꯕ ꯔꯤꯆꯨꯋꯦꯜꯁꯤꯡ ꯑꯗꯨꯁꯨ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯂꯤꯌꯥꯔꯅ ꯃꯃꯤꯠ ꯇꯥꯡꯕ ꯋꯤꯁ ꯑꯗꯨꯕꯨ ꯕꯂꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯜꯗꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯀꯣꯜꯗꯔꯅ ꯂꯥꯛꯄ ꯑꯗꯨ ꯈꯔ ꯊꯦꯡꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯈꯤ ꯃꯃꯤꯠ ꯇꯥꯡꯕ ꯋꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯤꯂꯤꯌꯥꯔꯕꯨ ꯍꯥꯠꯈꯤ ꯀꯣꯜꯗꯔꯁꯨ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯇꯨꯅ ꯀꯣꯜꯗꯔꯒꯤ ꯊꯃꯣꯏꯗ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯄꯤꯈꯤꯕ ꯁꯥꯞ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯈꯤ ꯍꯥꯏꯕꯗꯤ ꯑꯣꯃꯣꯔ ꯑꯣꯏꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯂꯧꯁꯤꯟꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯅ ꯑꯣꯃꯣꯔ ꯑꯣꯏꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯃꯍꯥꯛꯅ ꯀꯣꯜꯗꯔꯗ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯍꯤꯡꯂꯕꯅꯤꯅ ꯑꯣꯃꯣꯔ ꯑꯣꯏꯕꯒꯤ ꯁꯛꯇꯤ ꯑꯗꯣ ꯀꯣꯜꯗꯔꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯧꯈꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯕꯟꯗꯣꯞ ꯊꯝꯃꯝꯕꯒꯨꯝꯕꯅꯤ ꯀꯣꯜꯗꯔꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯗꯣꯂꯟ 36 ꯑꯗꯨ ꯅꯥꯕ ꯐꯔꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯔꯝꯗꯤ ꯕ꯭ꯂꯦꯛ ꯄ꯭ꯂꯦꯛ ꯑꯗꯨ ꯕꯤꯂꯤꯌꯥꯔꯅ ꯁꯟꯗꯣꯛꯄ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯕꯤꯂꯤꯌꯥꯔ ꯁꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯗꯣꯂꯟ 36 ꯑꯗꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯕꯅꯤ ꯗꯣꯂꯟ 36ꯅ ꯍꯥꯏꯔꯛꯈꯤ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯣ ꯍꯧꯖꯤꯛꯇ ꯃꯍꯥꯛ ꯍꯤꯡꯉꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯣꯜꯂꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯪꯁꯥꯔꯁꯤꯗ ꯂꯩꯕ ꯋꯤꯁ ꯃꯌꯥꯝ ꯑꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯨꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯍꯣꯠꯅꯔꯛꯀꯅꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯛꯇꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛ ꯇꯥꯔꯒꯗꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯣꯜꯗꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯗꯨꯗꯤ ꯋꯤꯠꯁ ꯌꯥꯝꯅ ꯂꯩꯕ ꯖꯒꯥ ꯑꯁꯤꯗꯤ ꯑꯦꯛꯁ ꯁꯣꯔꯁꯀꯤ ꯖꯦꯜ ꯑꯗꯨꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯈꯣꯝꯖꯤꯟꯕ ꯌꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯈꯣꯝꯖꯤꯜꯂꯗꯨꯅ ꯃꯍꯥꯛ ꯀ꯭ꯂꯣꯔꯤ ꯑꯃꯁꯨꯡ ꯗꯣꯂꯦꯟ 37ꯒ ꯂꯣꯏꯅꯅ ꯖꯦꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯜꯗꯔꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯤꯠꯁ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯤꯠꯁ ꯀ꯭ꯋꯤꯟ ꯑꯗꯨꯅ ꯆꯦꯟ ꯑꯃ ꯁꯦꯝꯂꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯁꯛꯇꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯑꯦꯕꯖꯣꯔꯕ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯁꯟꯗꯣꯛꯈꯤꯕ ꯕ꯭ꯂꯦꯛ ꯄ꯭ꯂꯦꯛ ꯑꯗꯣ ꯑꯃꯨꯛ ꯁꯟꯗꯣꯛꯄ ꯍꯧꯗꯣꯔꯛꯈꯤ ꯖꯦꯜ ꯑꯗꯨꯒꯤ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯗꯤꯌꯟ ꯁꯦꯟꯇꯤꯅꯦꯜ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨ ꯅꯥꯟꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯂꯧꯁꯤꯟꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯂꯧꯁꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯜꯗꯔ ꯍꯣꯏꯒ ꯊꯦꯡꯅꯈꯤ ꯀꯣꯜꯗꯔ ꯑꯃꯁꯨꯡ ꯁꯦꯟꯇꯤꯅꯦꯜ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯀꯣꯜꯗꯔꯅ ꯁꯦꯟꯇꯤꯅꯦꯜ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯇꯤꯟ ꯑꯗꯨꯕꯨ ꯃꯊꯕꯥꯛꯇ ꯊꯤꯟꯖꯤꯜꯂꯗꯨꯅ ꯁꯦꯟꯇꯤꯅꯦꯜ ꯑꯗꯨꯕꯨ ꯍꯥꯠꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀ꯭ꯂꯣꯔꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯤꯠꯁ ꯑꯃꯒꯤ ꯃꯪꯂꯥꯟꯗ ꯆꯠꯂꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤ ꯑꯗꯨꯒ ꯋꯤꯠꯁ ꯃꯌꯥꯝꯒꯤ ꯆꯦꯟ ꯑꯗꯨ ꯊꯨꯒꯥꯏꯈꯤ ꯆꯦꯟ ꯑꯗꯨ ꯇꯠꯂꯕꯅꯤꯅ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨ ꯍꯟꯊꯔꯛꯈꯤ ꯀꯣꯜꯗꯔꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨ ꯊꯦꯡꯅꯈꯤ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯗ ꯀꯣꯜꯗꯔꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈꯤ ꯊꯥꯡ ꯑꯗꯨ ꯃꯃꯥꯡꯊꯛꯇ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯕꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡ ꯑꯗꯨꯅꯤ ꯃꯁꯤꯗ ꯌꯥꯝꯅ ꯐꯖꯔꯕ ꯐꯥꯏꯠ ꯁꯤꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯀꯣꯜꯗꯔꯅ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨ ꯊꯥꯡꯅ ꯊꯤꯟꯕ ꯃꯇꯝꯗ ꯋꯤꯁ ꯀ꯭ꯋꯤꯟ ꯑꯗꯨꯗꯤ ꯀꯨꯔꯥꯛ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤ ꯁꯣꯝ ꯅꯥꯀꯟ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯣꯂꯟ 37ꯅ ꯀ꯭ꯂꯣꯔꯤꯗ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯗꯣꯂꯟ 37ꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯀꯣꯜꯗꯔꯅ ꯐꯥꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯋꯤꯆ ꯑꯣꯏꯕꯒꯤꯅꯤ ꯗꯣꯂꯟ 37ꯅ ꯃꯃꯥ ꯃꯄꯥꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯋꯤꯆꯀꯤ ꯃꯆꯥ ꯑꯣꯏꯇꯥꯔꯒꯁꯨ ꯋꯤꯆ ꯑꯣꯏꯔꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯋꯤꯟ ꯋꯤꯆ ꯑꯗꯨꯗꯒꯤ ꯋꯤꯆ ꯑꯣꯏꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯂꯧꯕ ꯄꯥꯝꯈꯤꯕꯅꯤ ꯃꯗꯨꯗꯩꯗꯤ ꯗꯣꯂꯟ 37ꯅ ꯀꯣꯜꯗꯔꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯑꯗꯨꯒ
ꯀꯣꯜꯗꯔ ꯁꯣꯛꯇꯨꯅ ꯇꯥꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯗꯨꯅ ꯀ꯭ꯂꯣꯔꯤꯕꯨꯁꯨ ꯃꯈꯣꯏꯒꯤ ꯋꯤꯆꯀꯤ ꯆꯦꯟ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯋꯥꯔꯁꯤꯡ ꯑꯗꯨ ꯑꯦꯕꯖꯣꯔꯕ ꯇꯧꯕ ꯍꯧꯔꯛꯈꯤ ꯗꯣꯂꯟ 37ꯁꯨ ꯋꯤꯆꯅ ꯄꯣꯛꯆꯔꯝꯃꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯍꯥꯛꯇꯤ ꯋꯤꯆ ꯅꯠꯇꯕꯅꯤꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯀ꯭ꯋꯤꯟꯅ ꯅꯨꯡꯁꯤꯗꯕ ꯃꯤꯁꯛ ꯑꯣꯏꯕꯅꯤꯅ ꯗꯣꯂꯟ 37ꯁꯨ ꯋꯤꯆ ꯑꯗꯨꯅ ꯍꯥꯠꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀ꯭ꯋꯤꯟ ꯋꯤꯆ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯕ꯭ꯂꯦꯛ ꯄ꯭ꯂꯦꯒ ꯑꯗꯣ ꯑꯃꯨꯛ ꯁꯟꯗꯣꯛꯄ ꯍꯧꯔꯛꯈꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯜꯗꯔ ꯑꯁꯤ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯨ ꯃꯆꯥꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯅꯪ ꯃꯤꯑꯣꯏꯕꯕꯨ ꯀꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯊꯥꯗꯣꯔꯛꯈꯤ ꯀꯣꯜꯗꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯒꯤ ꯂꯧꯈꯤꯕ ꯋꯦꯗꯔ ꯆꯦꯟꯖ ꯇꯧꯕ ꯌꯥꯕ ꯅꯨꯡ ꯑꯅꯤꯗꯨꯒꯤ ꯃꯇꯦꯡꯅ ꯃꯐꯝ ꯑꯗꯨꯒꯤ ꯋꯦꯗꯔ ꯆꯦꯟꯖ ꯇꯧꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯠꯅꯤꯡ ꯀꯌꯥ ꯊꯣꯛꯍꯟꯈꯤ ꯍꯥꯏꯕꯗꯤ ꯕ꯭ꯔꯖ ꯀꯌꯥ ꯇꯥꯍꯟꯈꯤ ꯅꯣꯡꯒꯤ ꯑꯈꯥꯛ ꯑꯔꯥꯎ ꯃꯌꯥꯝ ꯑꯗꯨꯗ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯗꯨ ꯒ꯭ꯌꯥꯟ ꯍꯥꯏꯐꯦꯠ ꯃꯥꯡꯉꯤ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯀꯣꯜꯗꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯗꯨ ꯁꯤꯈꯤ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯗꯨꯕꯨ ꯄꯨꯔꯥ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯀꯣꯜꯗꯔꯅ ꯋꯤꯆ ꯀ꯭ꯋꯤꯟ ꯑꯗꯨꯒꯤ ꯍꯥꯔꯠ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯂꯣꯔꯤꯅ ꯊꯤꯡꯉꯝꯃꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯔꯠ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯇꯥꯔꯒꯗꯤ ꯀꯣꯜꯗꯔ ꯃꯁꯥꯃꯛꯁꯨ ꯁꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯁꯤꯈꯤ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯋꯤꯆꯦꯁ ꯃꯌꯥꯝꯗꯒꯤ ꯀꯟꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯀ꯭ꯂꯣꯔꯤꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯣꯜꯗꯔꯁꯨ ꯋꯥꯈꯜ ꯈꯔ ꯈꯜꯂꯛꯈꯤ ꯀꯣꯜꯗꯔꯅ ꯃꯍꯥꯛꯀꯤ ꯃꯇꯨ ꯃꯆꯥꯅꯁꯨ ꯍꯥꯏꯈꯤꯕ ꯃꯍꯥꯛꯀꯤ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯕꯨ ꯋꯤꯆꯦꯁꯁꯤꯡꯗꯒꯤ ꯃꯍꯥꯛꯅ ꯀꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯔꯠ ꯑꯗꯨꯕꯨ ꯃꯥꯡꯍꯟꯈꯤꯗꯦ ꯃꯍꯥꯛꯅ ꯍꯥꯔꯠ ꯑꯗꯨꯕꯨ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯖꯒꯥ ꯑꯃꯗ ꯊꯝꯃꯝꯃꯤ ꯍꯥꯔꯠ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯐꯪꯗꯅꯕꯒꯤ ꯃꯑꯣꯡꯗ ꯊꯝꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯗꯣꯂꯟ 36 ꯑꯃꯁꯨꯡ ꯀꯣꯜꯗꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯎꯔꯤ ꯀꯣꯜꯗꯔꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯑꯦꯛꯁ ꯑꯦꯟ ꯁꯣꯔꯁꯀꯤ ꯊꯕꯛꯁꯤꯗꯤ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯐꯠꯇꯕ ꯋꯤꯆꯦꯁꯁꯤꯡꯕꯨꯗꯤ ꯑꯩꯅ ꯗꯟꯗꯤ ꯄꯤꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯀ꯭ꯂꯣꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯐꯠꯇꯕ ꯋꯤꯆ ꯊꯤꯕ ꯆꯠꯈꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤ ꯇꯦꯜꯂꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯈꯤꯇꯪꯗꯤ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤ ꯇꯦꯟꯇꯛꯅ ꯂꯤꯊꯔꯒꯗꯤ ꯌꯥꯝ ꯇꯣꯏꯅ ꯐꯤꯂꯝ ꯊꯥꯒꯠꯂꯛꯄꯒꯤ ꯆꯥꯟꯁꯁꯦ ꯌꯥꯝ ꯋꯥꯡꯅ ꯂꯩ ꯔꯦꯀꯣꯔꯗꯤꯡ ꯑꯦꯗꯤꯇꯤꯡ ꯑꯃꯁꯨꯡ ꯑꯦꯛꯁꯄꯣꯔटिंग ꯇꯧꯕꯁꯦ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯏ ꯃꯔꯝ ꯑꯗꯨꯅ ꯇꯦꯟꯇꯛ ꯇꯧ ꯇꯥꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯐꯤꯂꯝ ꯊꯥꯒꯠꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥ ꯇꯧꯖꯔꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯑꯃꯁꯨꯡ ꯀꯃꯦꯟꯠꯁꯨ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ